asthma, bronchitis, emphysema, lungs amasung heart disease sing amadi respiratory allergy na sing malaina singda air pollution na matik pangsidun sahi mada miyoi million marirom seli haina World Health Organization na pari United States ki Massachusetts ta leiba Harvard TH Chan School of Public Health ta handak ta chathaki be study mana report tawri madudi pollution ki sang ne mafam da leiba miyoi sing yengnabada pollution ki sang yamna wangwa mafam da leiba miyoi sing COVID-19 na naraga sibu yabagi risk wangi COVID-19 na nupa we sing sien bagi sang wang bada pollution su thona ngam lawra mayari barjana hai malem ge yam mafam sing gi sanabida mapan thokna thabak tawba amati phibam phataba climate amati pollution da expose tawba gi sang asi nupa sing heli masina nupa sing COVID-19 gumba infection gi risk wang hanbani pandemic ki matam da sibu sang nupa na wangba haiba ase ana wafam amanate kudamoina kumjali sing mu samapan tarani panda malem sing ba thuna sandokhiba flu की मतंग चथब रिसर्च ता मी सिबगी सांग नुपी सिंदगी अलोइद्रिबा नुपा सिने यामना का हेन वांकी मसि लंग सोगन बा ट्यूबरकुलोसिस नाबगी हिस्ट्री लेबगी सांग नुपा सिंगना हेनमन ओइरम याय हाइरी पेंडेमिक की मतम दा लेबे नुपा बगी बिहेवियर नसु मखोइदा नोवेल कोरोना वायरस ता एक्सपोज तोबगी सांग हेगरन बे याय जही सिगी मार्च अनि दगी तराम दoi फबगी मरक ता गल न सथखिबा पोल अमद नुपा सिंगना COVID-19 की मरम द सेक्शन बगी सांग दगी नुपी सिंगना सेक्शन बगी सांग न हेली हाइबा खंग ngam barjar na hai nupa sina makoi masa bu mi yamna tin mafam da expose over amadi khutchokna ba amasung sana kona ba yauna social exchange obgi sang heli maramadana nupa sina risk wangwa heli Georgia ni na hai invincibility syndrome leba nupa kaya lai makoi se physical distancing gumba lai chan se ga mari leina ba restriction sing da section bagi sang yamna watli COVID-19 da gi ngakthokna bagi matang da nupa sing gi wana pipa pausel sing nupa sing ge sigum lam sa sing asida focus tawgadabani tahi million kaya gi mamang da gi lerak biology amadi natural selection gi phibam adugi matang da kaitholoi haina su Georgia ni na hairi mahakna hai nupa sing asi makoi gi imung manung gi mioi sing gi maram da yamna khalli maram aduna makoi da madu nahak nasa gi damak tawgunu nahana nusijeri bising adai damak khallaga taw haina haibiyu makoi masana masabu phibam yamna phari amadi laina asibu yamna laina thena bu ngamgani haina khanjaraga su makoi na mahik adu purapadi yai madi makoi gi nupi na draga masana draga mama maba bodi sian ba yai Vanderbilt University gi Institute for Research on Men's Health ki director Derek M. Griffith na hai adomanama COVID-19 na nupa amsung nupi da saitheng khena na pibe gi wafam yauna laina asing maram na khangdaba asuki matik yamna leiri si khana badidi kana wafam amani adu khajitang mapung phaba watli statement singa chigi manungda ayamadi ekwana khangliba chang adudagi hena lamsinba mansu yauri hana sum hana makha tari adomanama wafam amadi tasena mayek sena khangli madudi nupa sing si layang masapagi matang na khara thintagali amadi laina layong sing thosagandi Connecticut ta leba mental health group ama oriba Darien Wellness ki Chief Executive Officer David Ezel na hai masana section ba self care habisi nupa kaya amana aswan magi mataw amani hana lawi nupa sing si irom dom lepsa bangami amadi miyam gi damak thabak tawna ba polakpani khanjai masina maram oiraga covid khaktang natana punsi mangan bayaba tai laina sing symptom sing lerakpa matamda thausa handabagi maram ama oheli United States of America ki Trump administration ki COVID-19 response coordinator Dr. Deborah Pichar na April 8 da pangthokhiba briefing amada hai ki madudi laina asigi damak test tawkiba miyoi singi manungda miyoi sa da 53 nupani aduga sa da 94 nupini test tawkiba nupa sing adugi manungda sa da kulumdoi COVID-19 positive orama thenakhi aduga nupi singi manungda na sa da 13 positive orama thenakhi nupa sing asi makoida yamna ka henba layong sing uthorantri phawadi health care delivery system da ayama matam da yawgan de habisi phibam asidagi khangwa ngami nupa khodi maksahi gi kheraba thidana isada layong sing leirabati suksoi soidana test tawthokpi hanasu bricks na makha taki